ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯥꯟꯅꯒꯨꯝ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯦ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯗ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯑꯁ ꯀꯩꯅꯣꯍꯦ, ꯑꯩ ꯁꯤꯗ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡ ꯄꯨꯡꯊꯣꯝꯗ ꯊꯣꯝꯃꯤꯗꯣ? ꯅꯨꯡ ꯊꯣꯝꯃꯤꯗꯣ ꯀꯩꯒꯤꯅꯣ? ꯍꯦ ꯃꯄꯥ ꯐꯠꯇꯕꯒꯤ ꯃꯆꯥ ꯁꯥ! ꯀꯩꯒꯤꯅꯣ? ꯇꯨꯠ! ꯂꯥꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯝꯕꯤꯗ ꯑꯃꯣꯠꯄ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯆꯠꯄꯗ ꯑꯉꯥꯡ ꯃꯌꯥꯝꯅ ꯅꯨꯡ ꯊꯣꯝꯗꯨꯅ ꯂꯛꯅꯔꯤ, ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯕꯤꯔꯤ꯫ ꯑꯉꯥꯡ ꯑꯃꯅ, "ꯑꯣ ꯂꯥꯏꯕ ꯑꯉꯥꯎꯕꯧ, ꯑꯩꯈꯣꯏꯁꯨ ꯖꯒꯣꯏ ꯁꯥꯕ ꯍꯩꯌꯦ, ꯌꯦꯡꯒꯦꯔꯣ?" ꯑꯃꯅ ꯑꯃꯨꯛ, "ꯑꯣ ꯂꯥꯏꯕ ꯑꯉꯥꯎꯕꯧ, ꯑꯩꯈꯣꯏꯁꯨ ꯏꯁꯩ ꯍꯩꯌꯦ, ꯇꯥꯒꯦꯔꯣ?" ꯃꯗꯨꯗ ꯂꯥꯏꯕ ꯆꯞ ꯂꯦꯞꯇꯨꯅ, "ꯍꯥ? ꯖꯒꯣꯏ ꯁꯥꯕ ꯍꯩꯌꯦꯕ? ꯅꯪꯅ ꯏꯁꯩ ꯍꯩꯌꯦꯕ? ꯑꯅꯤꯃꯛ ꯄꯨꯟꯕꯗꯤ ꯀꯅꯥꯝ ꯍꯩꯇꯕ꯭ꯔꯥ?" ꯃꯇꯥꯡꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ, "ꯑꯣ ꯂꯥꯏꯕ ꯑꯉꯥꯎꯕꯧ, ꯑꯩ ꯍꯩꯌꯦ. ꯑꯅꯤꯃꯛ ꯄꯨꯟꯕꯗꯨꯅ ꯑꯩ ꯍꯩꯌꯦ, ꯌꯦꯡꯒꯦꯔꯣ?" ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯕ, "ꯑꯁꯦꯡꯕꯩꯔꯣ? ꯁꯛꯑꯣ ꯁꯛꯑꯣ, ꯇꯥꯔꯒꯦ. ꯁꯥꯔꯛꯑꯣ ꯖꯒꯣꯏ, ꯌꯦꯡꯉꯒꯦ." "ꯍꯧꯔꯛꯑꯒꯦ ꯌꯥꯔꯕꯣ?" "ꯍꯧꯔꯛꯑꯣ ꯍꯧꯔꯛꯑꯣ." ꯊꯃꯣꯏꯅꯨꯡꯗꯅ ꯍꯦꯜꯂꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯇꯀꯗꯥꯡ꯫ ꯂꯥꯏꯕ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯗꯨꯅ ꯁꯥꯎꯔꯒ, "ꯑꯁ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯗꯤ. ꯑꯩꯗꯤ ꯃꯥꯒꯤ ꯖꯒꯣꯏ ꯏꯁꯩ ꯅꯠꯇꯅ ꯑꯇꯩ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕꯅꯦꯕ. ꯅꯣꯏꯅ ꯍꯩꯌꯦꯅ ꯁꯛꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯝꯇ ꯍꯥꯏꯔꯝꯃꯣ, ꯀꯅꯥꯅꯣ ꯃꯥꯗꯨꯕꯣ? ꯅꯪ ꯅꯀꯣꯛꯇ ꯆꯦꯜꯂꯤꯕ ꯃꯣꯗꯨꯔꯣ? ꯑꯍꯥ!" ꯂꯥꯏꯕ ꯑꯉꯥꯎꯕ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯂꯛꯅꯔꯤꯕꯁꯤ ꯃꯇꯝ ꯑꯃꯒꯤ ꯖꯒꯣꯏ ꯏꯁꯩꯕꯨ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯕ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯄꯤꯛꯂꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯄꯅ ꯃꯥꯒꯤ ꯃꯊꯧꯅꯤ꯫ ꯆꯤꯡ ꯃꯥꯟ ꯄꯥꯠ ꯇꯨꯔꯦꯜ ꯃꯥꯅ ꯌꯧꯗꯕ ꯃꯐꯝ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯋꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯅꯨꯡꯁꯤꯕ ꯏꯁꯩꯒꯤ ꯁꯨꯔꯗ ꯃꯥꯒꯤ ꯈꯨꯠꯄꯥꯏ ꯕꯥꯁꯤ ꯄꯥꯏꯈꯠꯇꯨꯅ ꯈꯣꯡꯂꯤ ꯈꯨꯟꯒꯤ ꯆꯤꯗꯥꯏ ꯑꯗꯨꯗ꯫ ꯃꯍꯥꯛꯀꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯂꯣꯏꯕꯨꯡ ꯈꯨꯜꯂꯦꯟꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯨꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯖꯔꯕ ꯁꯨꯔꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅꯔꯝꯃꯤ꯫ ꯁꯛꯎꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯕꯥꯁꯤꯒꯤ ꯁꯨꯔꯗꯨꯕꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯨꯛꯅꯤꯡ ꯍꯨꯔꯝꯃꯤ꯫ "ꯏꯃꯥ, ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯕꯨ ꯏꯃꯥ?" ꯆꯃꯝꯅꯔꯕ ꯋꯥꯍꯪꯗ ꯍꯪꯂꯤ ꯂꯥꯏꯖꯤꯡꯅ꯫ "ꯑꯣ ꯀꯩꯗꯧꯔꯒꯦ ꯇꯥꯗꯅꯗ ꯂꯩꯔꯕ? ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯋꯥ ꯄꯣꯊꯥ ꯅꯥꯎꯁꯨꯝꯅꯦ꯫ ꯂꯥꯏꯕ ꯑꯉꯥꯎꯕꯒꯤ ꯕꯥꯁꯤꯒꯤ ꯁꯨꯔ ꯅꯠꯇꯅ ꯀꯔꯤ ꯑꯣꯏꯗꯧꯔꯤꯒꯦ ꯏꯕꯦꯝꯃ?" ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤ ꯈꯨꯟ ꯑꯗꯨꯒꯤ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡꯗ꯫ "ꯑꯁ ꯏꯃꯥ ꯅꯪꯁꯤꯃ ꯑꯗꯨꯃꯥꯏ ꯍꯥꯏꯕꯤꯅꯨ꯫ ꯇꯥ ꯂꯥꯏꯕꯁꯦ ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯕ ꯃꯤ ꯃꯥꯜꯂꯦ ꯏꯃꯥ." "ꯍꯦꯔꯥ ꯇꯥꯅꯤꯡꯗꯦꯗ, ꯀꯔꯤꯅꯣ? ꯑꯣ ꯇꯨꯝꯃꯣ. ꯅꯪ ꯇꯨꯝꯍꯧꯔꯣ. ꯅꯪꯁꯨꯅꯦ ꯂꯥꯏꯕꯗꯧꯅ ꯉꯥꯎꯗ꯭ꯔꯤꯉꯩꯗꯅꯦ ꯏꯃꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯇꯣꯝꯊꯤꯟ ꯉꯥꯜꯂꯤꯕꯤ ꯏꯆꯥꯅꯤ. ꯇꯨꯝꯍꯧꯔꯣꯁꯦ ꯉꯥꯎꯗ꯭ꯔꯤꯉꯩꯗ." ꯂꯥꯏꯖꯤꯡ ꯁꯥꯡꯂꯕ ꯑꯍꯤꯡꯗꯨꯃ ꯂꯥꯏꯕꯒꯤ ꯕꯥꯁꯤ ꯈꯣꯟꯖꯦꯜꯗꯨꯕꯨ ꯇꯥꯅ ꯇꯥꯅ ꯇꯨꯝꯊꯈꯤ꯫ ꯑꯍꯤꯡꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯖꯤꯡ ꯃꯉꯥꯛꯅꯔꯔꯦ꯫ ꯃꯪꯂꯥꯟ ꯑꯗꯨꯗ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯑꯃꯁꯨꯡ ꯐꯤꯚꯝ ꯁꯣꯛꯂꯕ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯃꯇꯥꯒꯨꯝ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯡꯗꯣꯔꯛꯂꯤ꯫ "ꯍꯩꯃꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯍꯧꯒꯠꯂꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ? ꯍꯣ ꯏꯆꯦ, ꯅꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯑꯝꯇ ꯍꯧꯒꯠꯄꯤꯔꯛꯑꯣ ꯏꯆꯦ." "ꯍꯩ, ꯇꯥꯕ꯭ꯔꯥ ꯃꯃꯥ? ꯁꯈꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ?" ꯇꯥꯏꯌꯦ. ꯀꯩꯅꯣ ꯁꯤꯕꯨ ꯅꯨꯄꯥ, ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯄ꯭ꯔꯞ ꯆꯦꯟꯈꯤ ꯁꯈꯤ ꯍꯣꯏꯔꯣꯝꯗ꯫ ꯁꯈꯤ, ꯊꯣꯡ ꯍꯥꯡꯉꯨꯁꯦ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯊꯣꯡ ꯍꯥꯡꯉꯨꯁꯦ. ꯇꯥꯕ꯭ꯔꯣ ꯁꯈꯤ?" ꯁꯈꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯨꯅ ꯑꯉꯥꯎꯕꯤꯒꯤ ꯁꯛꯇꯝꯗ ꯃꯈꯥꯗ ꯐꯝꯊꯈꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯀꯩ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯒꯠꯂꯨꯅꯦꯍꯦ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ. ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ?
이마ꯒꯤ 라이징 이사디 망절해되나 떠오시대. 이마 까리 놈이 떠오시고 라이징 누빠 낭보 안강세 소홀 혼드레미 마이비 엄따 거비로 쪼미 낭보 농야이 자북시다 까리마 떡놈이 호호호 ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯃꯄꯟ ꯊꯧꯅ ꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯁꯣꯔ ꯍꯣꯜꯂꯛꯂꯦ ꯂꯥꯏꯖꯤꯡ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯂꯥꯏꯖꯤꯡꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯑꯩꯕꯨ ꯅꯪꯅ ꯃꯩ ꯊꯥꯕꯅꯦ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯗ꯭ꯔꯤ ꯇꯥꯏꯕꯪ ꯆꯦꯡꯖꯦꯜ ꯋꯥꯠꯂꯤꯌꯦ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯇꯤꯟꯗ ꯇꯥꯏꯕꯪ ꯄꯥꯜꯗꯁꯨ ꯂꯥꯛꯄ ꯌꯥꯗ ꯑꯩ ꯋꯥꯅ ꯈꯥꯡꯂꯤꯕꯅꯤ ꯑꯩꯕꯨ ꯀꯜꯂꯣ ꯂꯥꯏꯖꯤꯡꯕꯨ ꯀꯜꯂꯣ ꯑꯩ ꯃꯦꯂꯩꯅꯦ ꯑꯩꯕꯨ ꯀꯜꯂꯣ ꯅꯤꯡꯊꯦꯝ ꯑꯁꯨꯝꯅ ꯀꯟꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯋꯥꯍꯩꯁꯤꯡꯗꯨ ꯂꯣꯏꯕꯒ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯃꯊꯟꯇ ꯍꯥꯏꯊꯈꯤ ꯃꯍꯥꯛꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨ ꯎꯕꯗ ꯂꯩꯀꯥꯏ ꯄꯨꯝꯕ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯂꯥꯎꯕꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯕ ꯇꯥꯗꯨꯅ ꯆꯪꯅꯔꯛꯈꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ ꯏꯃꯥ ꯑꯩ ꯀꯤꯌꯦ ꯏꯃꯥ ꯀꯅꯥꯅꯣ ꯏꯃꯥꯁꯤꯕꯣ ꯑꯩ ꯀꯤꯌꯦ ꯑꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯥꯏ ꯑꯣꯛꯅꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯆꯦ ꯂꯥꯏꯖꯤꯡꯁꯦ ꯁꯨꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯞꯂꯤ ꯀꯤꯅꯔꯗꯨꯅ ꯂꯩꯀꯥꯏ ꯑꯉꯥꯡ ꯄꯨꯝꯕ ꯀꯞꯇꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯂꯥꯏꯖꯤꯡꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯈꯨꯟ ꯑꯗꯨꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯇꯣꯜꯌꯥꯏ ꯂꯥꯛꯂꯔꯦ ꯂꯥꯏꯖꯤꯡꯒꯤ ꯈꯨꯗꯥꯡꯒꯤ ꯃꯤꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯂꯔꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯤꯍꯨꯟ ꯐꯖꯅ ꯍꯨꯜꯂꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯅꯣꯏꯕꯣ ꯄꯥꯈꯠꯈꯤꯅꯨ ꯀꯩꯁꯨ ꯇꯧꯗꯦ ꯃꯃꯥꯕꯣꯛꯅ ꯅꯠꯇꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯏꯆꯥꯅ ꯍꯧꯖꯤꯛꯇ ꯇꯧꯈ꯭ꯔꯤꯕ ꯃꯑꯣꯡꯗꯣ ꯑꯉꯛꯄꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯇꯧꯈꯤꯗ꯭ꯔꯤ ꯑꯣꯖꯥ ꯃꯥꯏꯕ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯥꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯁꯨ ꯎꯍꯧꯔꯤꯕꯅꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯉꯁꯥꯏꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯄꯟꯗꯧꯅꯁꯨ ꯃꯃꯥꯕꯣꯛ ꯊꯔꯣꯅꯁꯨ ꯀꯞꯅ ꯄꯥꯎꯗꯝꯂꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤꯁꯨ ꯃꯆꯥ ꯅꯨꯄꯤꯒꯤ ꯇꯝꯊꯤꯔꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯊꯛ ꯅꯤꯛꯂꯤ ꯌꯦꯡꯂꯤ ꯃꯆꯥꯕꯨ ꯑꯣꯖꯥ ꯃꯥꯏꯕꯅ ꯀꯟꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯦꯛꯃꯛ ꯍꯥꯏꯔꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯃꯄꯟ ꯊꯧꯅ ꯊꯔꯣ ꯁꯈꯤꯒ ꯁꯤꯗ ꯂꯩꯔꯣ ꯑꯩ ꯃꯄꯥꯟꯗ ꯍꯛꯆꯤꯛ ꯂꯥꯡꯗꯨꯅ ꯂꯩꯔꯨꯔꯒꯦ ꯀꯗꯥꯏꯅꯣ ꯀꯧꯅꯥ ꯐꯛꯇꯣ ꯄꯤꯔꯛꯑꯣ ꯁꯤꯗ ꯂꯩꯔꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯃꯄꯥꯟꯗ ꯍꯦꯔꯥ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯃꯆꯦ ꯊꯔꯣ ꯑꯃꯗꯤ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡꯕꯨ ꯁꯪꯂꯤ ꯐꯃꯥꯡꯗ ꯐꯝꯗꯨꯅ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯏꯆꯦ ꯑꯩꯕꯨ ꯌꯥꯔꯦꯁꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯈꯪꯍꯩꯈ꯭ꯔꯄꯣꯠꯅꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯑꯁꯨꯝꯅ ꯊꯦꯝꯖꯤꯜꯂꯤ ꯁꯣꯝꯗꯅ ꯃꯄꯟ ꯊꯧꯅ ꯃꯄꯥꯟꯗ ꯀꯧꯅꯥ ꯐꯛꯇꯨ ꯊꯥꯗꯨꯅ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯃꯈꯨꯠ ꯄꯨꯟꯅꯗꯨꯅ ꯂꯩ ꯈꯪꯍꯧꯗꯦ ꯁ꯭ꯔꯤꯛ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯗ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯈꯤ ꯀꯅꯥꯏ ꯑꯉꯥꯡꯅꯣꯅꯦ ꯅꯨꯡꯗꯥꯡꯁꯤꯗ ꯀꯅꯥꯏ ꯑꯉꯥꯡꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜꯅꯣꯅꯦ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯕꯗ ꯂꯥꯏꯖꯤꯡ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯧꯒꯠꯇꯨꯅ ꯑꯗꯨꯃꯛ ꯋꯥꯏꯔꯝ ꯀꯣꯜꯂꯤꯛ ꯁꯦꯡꯂꯤ ꯏꯃꯥꯕꯣꯛꯇꯣ ꯑꯩꯈꯣꯏꯗꯒꯤ ꯊꯣꯛꯈꯤꯌꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯃꯥ ꯁꯈꯤꯅ ꯃꯆꯥꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯔꯤꯁꯨ ꯇꯧꯗꯕꯗꯨꯗ ꯀꯤꯔꯅꯤ ꯈꯜꯂꯗꯨꯅ ꯑꯣ ꯅꯣꯏ ꯇꯥꯆꯧꯗꯣ ꯊꯥꯅꯦꯜꯗꯣ ꯌꯨꯝꯗ ꯍꯜꯂꯛꯑꯣꯏꯅ ꯊꯥꯃꯨꯛꯁꯦ ꯍꯥꯏꯔꯝꯃꯦꯌꯦ ꯑꯗꯨꯒꯤ ꯄꯥꯎ ꯇꯝꯕ ꯂꯥꯛꯄꯗ ꯅꯃꯥꯕꯣꯛꯇꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯇꯨꯝꯃꯦꯗꯅ ꯑꯩꯈꯣꯏꯗ ꯑꯣ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯀꯟꯗꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯦꯛ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯁꯥꯎꯅꯤꯡꯉꯤꯁꯦ ꯃꯤꯒꯤꯁꯨ ꯃꯊꯧꯅ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯈꯪꯍꯧꯗꯅ ꯍꯪꯂꯨꯏ ꯃꯃꯥ ꯁꯈꯤꯅ ꯍꯤꯡꯍꯟꯕꯤꯗꯣꯔꯕꯅꯤꯅ ꯀꯩꯁꯨ ꯇꯧꯗꯦ ꯈꯪꯍꯧꯗꯅ ꯈꯨꯝꯗꯣꯔꯛꯈꯤ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯀꯩꯗꯧꯔꯒꯦ ꯑꯣ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜꯗꯨꯅ ꯍꯦꯟꯅ ꯃꯤꯄꯥꯏꯔꯔꯦ ꯁꯈꯤ ꯃꯃꯥ ꯁꯈꯤꯒꯤ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯕꯨ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯅ ꯐꯔꯗ꯭ꯔꯅꯦ
ꯑꯁꯨꯝꯅ ꯍꯣꯡꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯪꯒꯦꯝ ꯍꯥꯏꯒꯦꯝꯅꯔꯤꯕ ꯄꯨꯝꯕ ꯃꯃꯥ ꯁꯈꯤꯅ ꯇꯨꯃꯤꯟꯅ ꯃꯥꯌꯣꯛꯅꯔꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯃꯥꯁꯨ ꯀꯔꯤꯅꯣ ꯈꯪꯂꯒꯦ ꯃꯇꯥꯒꯨꯝ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯇ ꯇꯝꯊꯣꯛꯇ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯀꯌꯥꯕꯨ ꯈꯥꯡꯂꯤ꯫ ꯊꯧꯅꯥ ꯂꯩꯕꯤ ꯃꯃꯥꯒꯨꯝ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯁꯣꯝꯗꯅ "ꯂꯥꯏꯕ ꯑꯉꯥꯎꯕ, ꯏꯁꯩ ꯑꯝꯇ ꯁꯛꯑꯝꯃꯨꯗꯅ, ꯑꯩꯈꯣꯏ ꯂꯣꯏꯕꯨꯝ ꯈꯨꯂꯦꯟꯁꯤꯗ ꯅꯪꯅ ꯅꯅꯤꯡꯇꯝꯅ ꯉꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯤꯡꯗꯕꯅꯤꯀꯣ꯫ ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯎꯔꯣ, ꯅꯪ ꯍꯥꯠꯄ ꯉꯝꯕꯖꯥꯠꯅꯤ, ꯀꯨꯏꯍꯧꯄꯣꯠꯇꯦ, ꯍꯥꯠꯇꯣꯛꯎꯔꯣ"꯫ ꯂꯩꯀꯥꯏ ꯒꯨꯟꯗꯥ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯇꯝꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯕꯤꯔꯔꯤ꯫ ꯁꯛꯀꯦ, ꯑꯩꯕꯨ ꯍꯤꯡꯍꯟꯕꯤꯌꯨ, ꯍꯥꯠꯇꯣꯛꯄꯤꯒꯅꯨ, ꯑꯩꯕꯨ ꯍꯤꯡꯍꯟꯕꯤꯌꯨꯀꯣ꯫ ꯆꯤꯡꯁꯤꯜꯂꯦ ꯅꯪꯒꯤ ꯑꯥꯔꯊ ꯂꯤꯁꯤꯡꯒꯤ ꯁꯥꯊꯦꯛꯇꯨꯅ, ꯈꯪꯍꯜꯂꯦ ꯅꯪꯒꯤ ꯁꯩꯍꯦꯛꯇꯨꯅ, ꯅꯪꯁꯦ ꯀꯅꯥꯅꯣ ꯄꯤꯕꯤꯔꯣ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯌꯧꯅꯗꯤ ꯍꯨꯕꯤꯈ꯭ꯔꯒ ꯀꯔꯤꯒꯤ ꯎꯕꯤꯗꯦ ꯑꯩꯒꯤ ꯊꯃꯣꯏ꯫ ꯑꯁꯨꯝꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯁꯛꯂꯛꯂꯤ꯫ ꯂꯥꯏꯕꯒꯤ ꯑꯋꯥꯕ ꯃꯥꯟꯕ ꯏꯁꯩ ꯑꯗꯨ ꯃꯌꯦꯛ ꯆꯨꯝꯅ ꯁꯛꯂꯛꯄꯗꯨꯗ ꯂꯩꯀꯥꯏꯗ ꯒꯨꯟꯗꯥ ꯇꯧꯗꯨꯅꯇ ꯂꯩꯖꯕ ꯀꯦꯡꯕꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ "ꯂꯥꯏꯕ, ꯅꯪ ꯀꯅꯥꯅꯣ? ꯍꯥꯏꯌꯨ ꯂꯥꯏꯕ, ꯅꯪ ꯀꯅꯥꯅꯣ? ꯐꯖꯕ꯭ꯔꯥ? ꯑꯩ ꯏꯁꯩꯗꯣ ꯐꯖꯕ꯭ꯔꯥ? ꯈꯨꯕꯥꯛ ꯈꯨꯔꯛꯑꯣ, ꯐꯖꯔꯗꯤ ꯈꯨꯕꯥꯛ ꯈꯨꯔꯛꯑꯣꯃꯤ"꯫ ꯈꯨꯕꯥꯛ ꯈꯨꯔꯤ ꯂꯩꯀꯥꯏ ꯒꯨꯟꯗꯥ ꯀꯦꯡꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ꯫ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇ ꯆꯠꯈꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯥꯏꯕ ꯑꯉꯥꯎꯕ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯌꯥ ꯑꯃꯗ ꯐꯝꯊꯗꯨꯅ ꯃꯍꯥꯛ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯀꯌꯥꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯁꯥꯅꯔꯤ꯫ "ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯕꯨ ꯍꯜꯂꯛꯈꯤꯅꯤ ꯈꯟꯗꯨꯅ ꯉꯥꯏꯔꯤꯌꯦ ꯃꯦꯂꯩ, ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯦꯂꯩ, ꯅꯪꯕꯨ ꯍꯜꯂꯛꯑꯣ"꯫ ꯅꯨꯡꯁꯤꯔꯕ, ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯎꯍꯟꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯅꯤꯡꯂꯤꯌꯦ ꯉꯁꯤꯁꯨ, ꯅꯪꯕꯨ ꯍꯜꯂꯛꯈꯨꯑꯣ ꯃꯦꯂꯩ"꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯀꯅꯥꯁꯨ ꯌꯥꯎꯗ ꯋꯥꯍꯩ ꯀꯌꯥ ꯑꯁꯤ ꯐꯣꯡꯗꯣꯛꯂꯔꯤ ꯅꯨꯡꯇꯤꯒꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯍꯥꯟꯅꯒꯨꯝ ꯈꯨꯟꯒꯤ ꯆꯤꯗꯥꯏ ꯑꯗꯨꯗ ꯈꯣꯡꯂꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ꯫ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤ ꯍꯦꯛ ꯇꯥꯕꯒꯅꯤ ꯁꯣꯝꯗ ꯂꯥꯏꯖꯤꯡꯅ ꯍꯦꯛ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯤꯕꯁꯦ꯫ ꯉꯁꯤꯗꯤ ꯍꯤꯛꯅ ꯀꯞꯂꯤ꯫ ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯃꯇꯧ ꯌꯦꯡꯂꯤ ꯁꯈꯤꯁꯨ ꯂꯨꯝꯗꯨꯅ꯫ ꯁꯨꯝ ꯐꯝꯗꯨꯅ ꯀꯞꯂꯝꯕꯗꯒꯤ ꯂꯥꯏꯖꯤꯡ ꯂꯩꯕꯥꯛꯇ ꯊꯥꯔꯣ ꯑꯣꯜꯂꯒ ꯑꯃꯨꯛ ꯄꯦꯟꯅ ꯀꯞꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯀ ꯃꯥꯟꯅꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯊꯣꯛꯂꯛꯂꯤ꯫ "ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ, ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯤꯔꯛꯇꯕꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯤꯜꯂꯣꯏꯗ꯭ꯔꯤꯌꯦ ꯅꯤꯡꯊꯦꯝ"꯫ ꯑꯁꯨꯝꯅ ꯊꯥꯔꯣ ꯑꯣꯟꯗꯨꯅ ꯃꯆꯥꯅ ꯂꯩꯃꯥꯏꯗ ꯀꯞꯄꯗꯨ ꯃꯃꯥꯅ ꯂꯨꯅ ꯎꯔꯤ꯫ ꯑꯀꯤꯕꯒꯤ ꯁꯛꯐꯝꯗ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯤ ꯈꯥ ꯆꯤꯛꯇꯨꯅ꯫ ꯀꯞꯂꯤꯕ ꯂꯥꯏꯖꯤꯡ ꯃꯃꯤꯠꯇ ꯏꯔꯥ ꯍꯥꯒꯠꯇꯨꯅ ꯑꯃꯨꯛꯁꯨ ꯀꯟꯅ ꯅꯣꯛꯂꯛꯂꯤ꯫ "ꯏꯃꯥ, ꯅꯪꯅ ꯂꯣꯟꯅ ꯌꯦꯡꯉꯤꯗꯣ ꯑꯩ ꯎꯏꯌꯦ, ꯅꯪ ꯀꯔꯤꯒꯤ ꯑꯗꯨꯗ ꯌꯦꯡꯉꯤꯅꯣ? ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯏꯃꯥ"꯫ ꯃꯃꯥ ꯁꯈꯤ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ "ꯍꯥꯏꯌꯨ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯥꯏꯌꯨ ꯂꯥꯏꯖꯤꯡ, ꯈꯨꯝꯃꯣ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ"꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯁꯥꯎꯔꯞꯅ ꯃꯆꯥꯗ ꯄꯥꯏꯒꯦ ꯇꯧꯕꯗ "ꯈꯨꯝꯒꯦꯍꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ꯫ ꯋꯥꯈꯜ ꯇꯥꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ "ꯈꯨꯝꯒꯦ ꯀꯩꯅꯣ, ꯀꯔꯤꯅꯣ? ꯍꯦ, ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ, ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕ, ꯁꯩꯗꯥꯡꯕꯤ, ꯂꯨꯈ꯭ꯔꯥꯕꯤ, ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ ꯅꯪ"꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯋꯥꯈꯜ ꯃꯥꯡꯂꯕ ꯁꯈꯤꯅ ꯊꯧꯅꯥ ꯂꯩꯕꯤ ꯑꯃꯒꯨꯝ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯥꯛꯈꯨꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯩꯗ꯭ꯔꯥꯡꯗꯨ ꯄꯥꯏꯈꯠꯇꯨꯅ
ꯃꯉꯛꯁꯝ ꯃꯄꯥꯗ ꯊꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯌꯨ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ, ꯏꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯨ꯫ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ, ꯅꯪꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯎꯍꯜꯂꯤꯕ ꯑꯀꯤꯕ ꯁꯛꯇꯝ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯥꯏꯊꯣꯡ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯗꯤ ꯏꯃꯥꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ, ꯅꯠꯇ꯭ꯔꯒ ꯃꯤꯔ ꯂꯥꯏꯔ ꯈꯪꯗ꯭ꯔꯕ ꯅꯪꯕꯨ ꯑꯩꯅ ꯍꯩꯗ꯭ꯔꯥꯡꯁꯤꯅ ꯅꯉꯛꯁꯝꯗ ꯊꯤꯟꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯍꯥꯏꯌꯣ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ꯫ ꯑꯁꯨꯝꯅ ꯊꯧꯅꯥ ꯂꯩꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗ ꯂꯩꯔꯤꯕ ꯃꯆꯥ ꯂꯥꯏꯖꯤꯡꯒꯤ ꯃꯐꯝꯗ ꯁꯤꯡꯅꯔꯛꯂꯤ ꯃꯃꯥ ꯁꯈꯤꯅ꯫ ꯂꯥꯏꯖꯤꯡ ꯃꯍꯥꯛ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯏꯃꯥ, ꯑꯩ ꯆꯨꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯅꯤ ꯏꯃꯥ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯠꯇꯦ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ, ꯏꯃꯥꯗ ꯃꯤꯅꯝꯒꯅꯨ꯫ ꯅꯪꯕꯨ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯏ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯋꯥꯁꯤ ꯈꯨꯝꯃꯣ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ, ꯏꯃꯥꯗ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯂꯥꯏꯖꯤꯡ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯅ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯏꯃꯥ, ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ꯫ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯅꯆꯥꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯃꯥꯕꯨ ꯀꯜꯂꯣ ꯍꯥꯏꯔꯤꯌꯦ ꯏꯃꯥ꯫ ꯍꯥ? ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ? ꯐꯔꯦ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯕꯨ ꯀꯧ, ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯃꯗꯤ ꯈꯪꯍꯜꯂꯨ ꯏꯃꯥꯗ, ꯏꯃꯥꯒꯤ ꯆꯤꯡꯅꯕ ꯄꯨꯝꯕ ꯀꯣꯛꯍꯜꯂꯨ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ꯫ ꯑꯩ ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯈꯤꯗ꯭ꯔꯦ, ꯅꯁꯝ ꯅꯅꯥ ꯍꯥꯠꯈꯤꯗ꯭ꯔꯦ, ꯅꯪꯕꯨ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯗ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯒꯦ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ, ꯏꯃꯥꯗ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯅꯪꯒꯤ ꯅꯇꯧꯁꯦ ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯕ ꯃꯆꯥꯒꯤ ꯁꯛꯇꯝꯗꯨ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯈꯟꯗꯨꯅ ꯃꯆꯥꯗ ꯁꯤꯡꯅꯔꯛꯂꯤ꯫ ꯍꯥꯏꯌꯨ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ, ꯈꯨꯝꯃꯣ, ꯃꯍꯥꯛ ꯍꯧꯖꯤꯛꯃꯛ ꯀꯧꯗꯨꯅ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯍꯟꯒꯗꯕꯅꯤ꯫ ꯃꯃꯥ ꯁꯈꯤꯅ ꯑꯁꯨꯝꯅ ꯇꯛꯁꯜꯂꯕꯗ ꯂꯥꯏꯖꯤꯡ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝꯗ ꯃꯃꯤꯠ ꯃꯅꯥ ꯏꯔꯥꯊꯥꯡ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯑꯩꯁꯨ ꯌꯥꯝ ꯋꯥꯏ ꯏꯃꯥ, ꯀꯔꯝꯅ ꯇꯝꯊꯣꯛꯄ ꯍꯥꯏꯗꯣꯛꯄ ꯉꯝꯗ ꯃꯥꯅ ꯑꯩꯕꯨ ꯑꯣꯠꯂꯔꯦ ꯏꯃꯥ꯫ ꯑꯩꯁꯨ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯌꯦ ꯏꯃꯥ꯫ ꯃꯤꯠ ꯎꯏꯁꯟꯕꯗ ꯃꯥꯕꯨ ꯊꯣꯛꯂꯛꯑꯦ ꯏꯃꯥ꯫ ꯃꯥ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ? ꯈꯨꯝꯃꯣ, ꯃꯥ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ? ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯦ ꯁꯩꯗꯥꯡꯕꯤ, ꯅꯪꯅ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯁꯩꯗꯥꯡꯕꯤ ꯑꯣꯏꯕ ꯂꯥꯛꯄꯅꯣ? ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯋꯥꯅ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯆꯪꯗ, ꯇꯥꯏꯕꯪꯄꯥꯜꯗꯁꯨ ꯇꯤꯟꯕ ꯌꯥꯗ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯂꯤꯉꯩ ꯑꯩꯕꯨ ꯀꯟꯒꯦ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯑꯩ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯌꯣ? ꯅꯪꯕꯨ ꯀꯟꯒꯦ ꯍꯥꯏꯌꯣ, ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯃꯦꯂꯩꯅꯦ, ꯑꯩ ꯃꯦꯂꯩꯅꯦ, ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩꯅꯦ, ꯂꯥꯏꯖꯤꯡꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯑꯩꯒꯤ ꯊꯋꯥꯏꯅꯦ꯫ ꯍꯥꯏꯌꯨ, ꯃꯇꯧ ꯀꯔꯝꯅ ꯅꯪ ꯑꯩꯒꯤ ꯏꯆꯥꯒꯤ ꯍꯦ ꯁꯩꯗꯥꯡꯕꯤ, ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯍꯦ ꯅꯨꯄꯤ, ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯈꯟꯕꯤꯗꯦ, ꯅꯨꯃꯤꯠꯇꯨꯗ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯀꯟꯕꯤꯈꯤꯗꯦ꯫ ꯑꯩꯒꯤ ꯊꯋꯥꯏꯅ ꯃꯐꯝꯁꯤꯗ ꯂꯣꯏꯈꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯁꯤꯒꯤ ꯐꯖꯕꯕꯨ ꯎꯕꯗ ꯑꯩꯅ ꯃꯥꯕꯨ ꯍꯤꯡꯊꯊꯠꯄ ꯉꯝꯈꯤꯗꯦ꯫ ꯄꯦꯟꯗꯕꯅ ꯊꯨꯝꯍꯠꯂꯕ ꯑꯩꯒꯤ ꯊꯋꯥꯏꯅ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨ ꯌꯦꯡꯗꯨꯅ ꯄꯦꯟꯗꯅ ꯀꯞꯂꯤꯉꯩ, ꯊꯋꯥꯏ ꯑꯁꯤꯅ ꯌꯨꯝꯁꯤꯒꯤ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯂꯩꯔꯤꯉꯩ ꯅꯈꯣꯏ ꯅꯃꯥꯅꯆꯥꯅ ꯌꯨꯝꯁꯤꯗ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯅꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯑꯩꯅ ꯊꯧꯔꯥꯡꯈꯤ, ꯑꯗꯨꯕꯨ ꯑꯩ ꯉꯝꯈꯤꯗꯦ꯫ ꯑꯩꯅ ꯌꯨꯝꯁꯤꯗ ꯆꯪꯂꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯠꯀꯦ ꯈꯟꯈꯤꯕꯅꯤ꯫ ꯅꯃꯥꯅꯆꯥꯕꯨ ꯍꯥꯠꯂꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯔꯕ ꯂꯥꯏꯖꯤꯡꯒꯤ ꯆꯤꯡꯂꯦꯝꯂꯕ ꯁꯛꯇꯝ ꯑꯃꯗꯤ ꯊꯥꯗꯠꯄ ꯉꯝꯂꯔꯣꯏꯗꯕ ꯅꯃꯥꯅꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯂꯪꯂꯥ ꯑꯗꯨꯕꯨ ꯎꯕꯗ ꯑꯩ
ꯏꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯗ ꯉꯁꯤ ꯐꯥꯎꯕ ꯅꯈꯣꯏꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯍꯣꯠꯂꯤꯕꯅꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯃꯇꯧ ꯀꯔꯝꯅ ꯅꯪ ꯀꯅꯥꯅ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯌꯨ 이마기 라이징 난 그리기 통화 레이트리베노 하요 이마기 라이징 이마 아이고 다도 이마 아이고 다도 야데 이마기 라이징 이마나 짜고 그이동도 다도고 시러버수 이마이 짜고나 아팜시드 시가니 이바니 아팜시드 분시 루미나가다버네 하요 이마기 라이징 아숨나 마마나 닷다우라바다 아사우바나 파타바 ngamdraba laijingna mamabu makhori meli nang karigi aina haibe adabano nang hapkadabane phibam si yaurabada akhangkan bi sakhina meklaudana machanupi laijinga akhanba lamba taunari numidang wairamdagi lakna phanabana maram oiduna mama machadu numit pungta taraba phauba adumak lamba tauri asok apan kayana mamai mamit masamana mathong khangdrabada mama machadu nungsiraba basi gi surdu tabada chap leptuna amato ina thadoknari mihun amada laikhraba laijing mama bu nungsine yengduna kanna kaptuna ima bu nungsi ima bu nungsi ai gi ningthemne ima maigi ningthemne ngasai lamba taubada waraba mama sakhi sor thabe honduna hayo adudi minamba maithong yauda lamjauda imaga loinana nakhut paiduna nang chatpa ngomgadra madu yagadra hayo imagi laijing hongno kaptuna nuktuna amuksu kanna laurae ngamganiye ai ngamganiye mabu nungsibana ngauraba aigi amata ngairaba nungsibane aronba nungsiba mahaki manakta ai pubiyo ngamganiye chatpa laijing hongna noktuna amuksu kaptuna mathong maram khangda angaubigi saktam lauri aduga amuksu sauna mathanda mamada haijare aduga aibu puba matamda khutta phi yetuna magi manakta pugadamane aduga tangai phadrabadi aibu thadokadabane ima masi hana yanasi khumo ima nangsu asumna amaga wari watai sanaduna chatnanaba mama machadu thaurang taunari ngai marak aduda somdana ima ai lai ima thong hango ima se thong se hango kaukhairoro numidangi matamda halaki tharugi machanupa amatta poksaba seisakpa nonglen lamdamsigi seisakpa aphaubani seisakpa ama oina atopa leibakda mahak matam kaya leirakhibani miyamna sakhanglaba nonglenni ho lai karino nangsinane hek lakpagane ipahe pakhatli chahaledana nungaire icha halakpa ngaiko mai puthorake ima as karigi maino engondabu chamane chatanada leiraba aibu adumna tarakono engonda imagi bungo nonglen adumna khetokanu ne nangbo nang ocha maibana thaina haikhibado kaurabro as wana ga halakpasida karino taningdemta paisa lau yanaba pangai haiba ocha maibaduna hairaga karino ima sukpirabasibu haudoran asumna mamai mamit tathokduna mapanda phamli nonglen yengli laijing hoironggi yumdasu nuphet tauri mathanda numidangi chiklaba matamduda nuphet tauna yum aduda yengli mamai onthorakpada khekna noklaga chenki hes karino phan chongsali imungda kaidore bungo ma hojikidu kaino karibuno imagi bungo kaisu nate ma nang kide daini hojikta asumna magi kada tumba changki nonglen tumthaba yada nonglen adumak lei tumina mapanda thoklei nongyai yokselaklabada tumina mapanda tholaktuna mahak hakchik langlari somdana
ꯂꯥꯏꯖꯤꯡ ꯃꯃꯥ ꯃꯆꯥꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯃꯍꯥꯛ ꯂꯥꯞꯅ ꯏꯟꯅꯔꯛꯂꯤ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝꯁꯨ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯂꯥꯏꯖꯤꯡ ꯍꯣꯏ ꯅꯠꯇ꯭ꯔꯅꯦ? ꯀꯗꯥꯏ ꯆꯠꯂꯤꯖꯥꯠꯅꯣ ꯃꯣꯏꯗꯤ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯁꯤꯗ? ꯁꯣꯝꯗꯅ ꯂꯥꯏꯖꯤꯡꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯏꯃꯥ, ꯑꯩꯕꯨ ꯊꯥꯗꯣꯛ, ꯑꯩ ꯋꯥꯔꯦ, ꯑꯩ ꯊꯥꯗꯣꯛꯑꯣ ꯏꯃꯥ, ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯏꯃꯥ꯫ ꯃꯊꯧꯅꯥ ꯂꯩꯕꯤ ꯃꯃꯥ ꯁꯈꯤꯅ, ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ? ꯏꯃꯥꯒ ꯅꯪꯒ ꯀꯔꯤ ꯍꯥꯏꯅꯈꯤ? ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯣ, ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ, ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯣ꯫ ꯑꯁꯨꯝ ꯂꯦꯞꯇ ꯂꯦꯞꯇ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯈꯣꯡꯂꯤꯕ ꯕꯥꯁꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯂꯃꯈꯥꯡꯗ ꯂꯦꯞꯈꯤ꯫ ꯂꯝꯈꯥꯡꯗ ꯕꯥꯁꯤꯒꯤ ꯁꯨꯔ ꯂꯦꯞꯂꯕꯗ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯕꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯞ ꯂꯦꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯑꯗꯨꯃꯛ ꯂꯥꯞꯅ ꯅꯣꯡꯂꯦꯟꯁꯨ ꯏꯟꯅꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯂꯦꯞꯂꯤꯕꯁꯤ ꯂꯥꯏꯕ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ? ꯑꯩꯒꯤ ꯋꯥꯈꯜ ꯆꯨꯝꯂꯕ꯭ꯔꯥ? ꯍꯦ ꯏꯁꯣꯔ, ꯅꯅꯥꯏꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯅꯍꯥꯛꯅ ꯎꯕꯤꯗꯨꯅ ꯑꯩꯕꯨ ꯏꯈꯧ ꯂꯥꯡꯂꯕ ꯄꯨꯛꯅꯤꯡꯁꯦ ꯀꯣꯛꯍꯟꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯇꯁꯦꯡꯅ? ꯑꯁꯨꯝꯅ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯑꯃꯨꯛꯁꯨ ꯀꯞꯂꯤ꯫ ꯃꯦꯂꯩ, ꯅꯪꯕꯨ ꯍꯜꯂꯛꯈꯨꯑꯣ ꯃꯦꯂꯩ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯎꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯤ ꯉꯁꯤꯁꯨ ꯇꯥꯅꯤꯡꯂꯤꯌꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗꯨ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯑꯣꯏꯔꯨꯗ꯭ꯔꯕ ꯅꯣꯡꯂꯦꯟ ꯁꯨꯔ ꯑꯗꯨꯒꯤ ꯁꯩꯍꯦꯛ ꯄꯨꯝꯕ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯍꯧꯖꯤꯛꯇꯗ꯫ ꯀꯩꯅꯣ ꯁꯤꯗꯤ? ꯃꯦꯂꯩꯒꯤ ꯑꯔꯣꯟꯕ ꯀꯅꯥ ꯈꯪꯍꯟꯗꯕ ꯏꯕꯥꯅꯤ ꯈꯛꯇꯃꯛ ꯈꯪꯕ ꯁꯩꯍꯦꯛꯅꯤꯅ? ꯀꯅꯥꯅꯣ? ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯃꯁꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯅꯕꯒ ꯂꯣꯏꯅꯅ ꯅꯣꯡꯂꯦꯟꯁꯨ ꯇꯞꯅ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤ꯫ ꯑꯁꯣꯝꯗꯁꯨ ꯂꯥꯏꯕ ꯃꯊꯣꯡ ꯈꯪꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯑꯃꯨꯛꯁꯨ ꯕꯥꯁꯤ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯈꯣꯡꯂꯤ, ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯑꯉꯥꯎꯕ ꯂꯥꯏꯕ꯫ ꯕꯥꯁꯤꯒꯤ ꯁꯨꯔꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯂꯝꯃꯥꯡꯅꯗꯨꯅ ꯂꯩꯔꯨꯔꯕ ꯃꯃꯥ ꯃꯆꯥꯗꯨ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯃꯥꯅ ꯈꯔ ꯀꯣꯝꯂꯞ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯈꯔ ꯀꯣꯝꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯂꯥꯏꯖꯤꯡ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯣꯡꯂꯦꯟꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕꯅ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯅꯣꯡꯂꯦꯟ ꯎꯕꯗ ꯂꯥꯏꯖꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯪꯍꯧꯗꯅ ꯂꯣꯏꯕꯨꯡ ꯈꯨꯂꯦꯟꯒꯤ ꯈꯨꯟꯖꯤꯟ ꯑꯗꯨꯗ ꯅꯣꯡꯂꯦꯟꯕꯨ ꯃꯉꯛꯁꯝ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯇꯧꯒꯨꯝ ꯅꯣꯡꯂꯦꯟꯕꯨ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯕ ꯍꯧꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨ ꯑꯔꯦꯝꯕꯅꯤ, ꯑꯔꯥꯏꯕ ꯅꯠꯇꯦ ꯈꯟꯗꯨꯅ ꯃꯃꯥ ꯁꯈꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇꯒꯤ ꯁꯥꯗꯣꯡ ꯑꯗꯨꯕꯨ ꯃꯨꯜꯂꯔꯤ꯫ ꯏꯃꯥꯏꯄꯦꯝꯃ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯥꯡꯂꯦꯗꯅ ꯏꯆꯥꯗꯤ, ꯀꯗꯣꯝꯗꯒꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯌꯨꯝꯗꯁꯨ ꯂꯩꯇꯕ ꯅꯣꯡꯂꯦꯟꯁꯤꯅ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯇꯣꯛꯑꯃꯤ ꯅꯪꯕꯨ, ꯊꯥꯗꯣꯛꯑꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯅꯪꯁꯨ ꯍꯥꯠꯂꯨꯔꯥ, ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯥꯡꯂꯦ, ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯗ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯨ, ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ ꯃꯥꯡꯂꯦ꯫ ꯂꯥꯏꯖꯤꯡ ꯈꯦꯛꯅ ꯈꯦꯛꯅ ꯅꯣꯛꯇꯨꯅ, ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯉꯁꯤꯗꯤ, ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯑꯁꯨꯝꯅ ꯍꯧꯅ ꯍꯧꯅ ꯂꯥꯎꯔꯤ, ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟ ꯑꯗꯨꯗ ꯃꯤ ꯇꯥꯗ꯭ꯔꯕꯁꯨ ꯈꯔꯗꯤ ꯇꯥꯔꯤ ꯅꯤꯝꯐꯨ꯫ ꯃꯃꯥꯡꯊꯛꯀꯤ ꯊꯧꯗꯣꯛꯇ ꯃꯇꯝ ꯑꯃꯗ ꯅꯣꯡꯂꯦꯟ ꯑꯃꯗꯤ ꯃꯦꯂꯩ ꯅꯨꯡꯁꯤꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯏꯪꯈꯠꯂꯛꯄꯒꯤ ꯃꯇꯝꯗ ꯃꯦꯂꯩ ꯑꯃꯗꯤ ꯅꯣꯡꯂꯦꯟ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯅꯤ꯫ ꯃꯦꯂꯩ ꯃꯇꯝꯗꯨꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩꯅꯤ꯫ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩꯅ ꯅꯣꯡꯂꯦꯟꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤꯕ ꯁꯩꯁꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏ ꯍꯨꯈꯤ꯫ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩ ꯅꯥꯄꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯣꯡꯂꯦꯟꯒ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯅꯤꯡꯊꯦꯝ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯖꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯐꯖꯔꯕ ꯖꯒꯣꯏꯒꯤ ꯁꯥꯊꯦꯛ, ꯖꯒꯣꯏꯒꯤ ꯇꯥꯟꯊꯥ, ꯐꯖꯔꯕ ꯁꯩꯍꯦꯛ ꯀꯌꯥꯕꯨ ꯑꯗꯨꯇꯅꯤ ꯃꯍꯥꯛꯅ ꯉꯥꯎꯖꯔꯤꯕ꯫ ꯅꯤꯡꯊꯦꯝꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯄꯨꯝꯕ ꯂꯨꯞꯆꯈꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩꯗ꯫
ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯦꯝꯒꯤ ꯃꯑꯣꯡ ꯆꯥꯗꯕ ꯃꯇꯧꯁꯤꯗ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩꯅ ꯃꯍꯥꯛꯄꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥꯎꯆꯥꯎ ꯊꯦꯛꯄ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯣꯡꯂꯦꯟꯅ ꯃꯥꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯈꯤ꯫ ꯃꯦꯂꯩ, ꯑꯩ ꯅꯪꯕꯨ ꯅꯌꯨꯝꯗ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ꯫ ꯅꯪꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯁꯤ꯫ ꯏꯃꯥ ꯕꯕꯥ ꯊꯥꯔꯛꯇꯨꯅ ꯏꯕꯥꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯁꯤ ꯃꯦꯂꯩ꯫ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯅꯣꯡꯂꯦꯟ, ꯑꯩꯕꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡꯉꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯩꯒꯤ ꯃꯇꯝ ꯋꯥꯠꯂꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯦꯂꯩꯅ ꯌꯥꯗ꯭ꯔꯕꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄ ꯃꯇꯝ ꯀꯨꯏꯔꯛꯂꯦ꯫ ꯅꯣꯡꯂꯦꯟ ꯑꯃꯗꯤ ꯃꯦꯂꯩ꯫ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩꯅ ꯆꯠꯁꯤ ꯍꯥꯏꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯂꯤꯕ ꯅꯤꯡꯊꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯦꯂꯩ, ꯅꯪꯒꯤ ꯑꯔꯣꯟꯕ ꯏꯁꯩꯗꯨ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯍꯟꯇꯛ ꯂꯣꯏꯕꯨꯡ ꯈꯨꯜꯂꯦꯟꯗ ꯂꯥꯟꯊꯣꯛꯀꯗꯧꯔꯤꯕ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩꯒꯤ ꯑꯅꯧꯕ ꯁꯥꯊꯦꯛꯇꯣ ꯑꯩꯁꯨ ꯈꯪꯒꯦ꯫ ꯅꯪꯒꯤ ꯁꯩꯍꯦꯛꯇꯣ ꯑꯩꯉꯣꯟꯗꯁꯨ ꯇꯝꯕꯤꯌꯨ꯫ ꯑꯩꯁꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯪꯍꯧꯒꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯦꯂꯩꯅ ꯏꯁꯩ ꯑꯗꯨꯕꯨ ꯇꯝꯕꯤꯔꯛꯈꯤ ꯃꯇꯦꯛ ꯑꯃ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩꯒꯤ ꯏꯁꯩ ꯌꯦꯡꯅꯅꯕ ꯂꯣꯏꯕꯨꯡ ꯈꯨꯜꯂꯦꯟꯗ ꯁꯤꯟꯈꯤ꯫ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯅꯈꯤ꯫ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯅꯗꯨꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯄꯨꯝꯕ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩꯕꯨ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇ ꯉꯥꯏꯅꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯅꯣꯡꯂꯦꯟꯅ ꯌꯨꯝ ꯑꯃꯗ ꯆꯥꯛ ꯆꯥꯔꯨꯁꯤ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯕꯗ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯈꯤ ꯅꯣꯡꯂꯦꯟꯒ ꯂꯣꯏꯅꯅ꯫ ꯑꯔꯨꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯝꯃꯤ ꯅꯣꯡꯂꯦꯟꯅ ꯃꯦꯂꯩꯒꯤ ꯃꯐꯝꯗ꯫ ꯃꯦꯂꯩ, ꯅꯤꯡꯊꯦꯝ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯅꯪꯅ ꯅꯤꯡꯊꯦꯝꯗ ꯉꯁꯤꯒꯤ ꯏꯁꯩ ꯃꯌꯦꯛꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯀꯔꯤꯅꯣ ꯅꯣꯡꯂꯦꯟ, ꯃꯥꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯤꯒꯨꯝꯕ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃ ꯍꯥꯏꯕꯗ ꯅꯪꯉꯣꯟꯗ ꯀꯔꯤ ꯁꯣꯛꯄꯒꯦ? ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯅ ꯆꯠꯄꯗ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯤꯕ ꯃꯥꯕꯨ ꯑꯩꯒꯤ ꯃꯤꯅꯤ, ꯃꯥꯁꯨ ꯑꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯃꯉꯣꯟꯗ ꯑꯩꯅ ꯏꯁꯩ ꯃꯌꯦꯛꯁꯤ ꯍꯥꯏꯕꯗ ꯅꯪꯉꯣꯟꯗ ꯀꯔꯤ ꯁꯣꯛꯄꯒꯦ ꯅꯣꯡꯂꯦꯟ? ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯑꯗꯨꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯩ ꯄꯥꯝꯗꯦ ꯅꯣꯡꯂꯦꯟ꯫ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯇꯨꯀꯠꯆꯩ꯫ ꯀꯔꯤ? ꯃꯦꯂꯩ, ꯅꯤꯡꯊꯦꯝꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯋꯥꯍꯩ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯅꯤꯡꯊꯦꯝ ꯀꯅꯥꯅꯣ? ꯀꯔꯤꯅꯣ? ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯤꯌꯦ, ꯃꯥꯁꯨ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕꯅꯦ꯫ ꯑꯩꯒꯤꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃ ꯑꯩꯒ ꯂꯣꯏꯅꯖꯕꯒꯤ ꯍꯛ ꯂꯩꯌꯦ ꯇꯣꯂꯦꯟ꯫ ꯂꯣꯏꯅꯁꯨ ꯍꯥꯏꯌꯦ ꯅꯪꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯅ꯫ ꯑꯩ ꯄꯥꯝꯗꯦ ꯅꯪꯒꯤ ꯅꯑꯣꯡꯗꯣ꯫ ꯅꯤꯡꯊꯦꯝ ꯀꯅꯥꯅꯣ ꯈꯪꯅꯤꯡꯂꯒꯅ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯅꯤꯡꯊꯦꯝ꯫ ꯃꯥ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯌꯦ꯫ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯕꯁꯤꯗ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯃꯥꯒ ꯂꯣꯏꯅꯕ ꯄꯥꯝꯃꯦ꯫ ꯅꯪꯒ ꯂꯣꯏꯅꯕ ꯄꯥꯝꯗꯦ ꯅꯤꯡꯊꯦꯝ꯫ ꯅꯤꯡꯊꯦꯝꯅ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤꯕ ꯄꯥꯎꯈꯨꯝꯁꯤꯡꯗꯨ ꯇꯥꯕꯗ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯑꯁꯥꯎꯕꯅ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯕ ꯅꯣꯡꯂꯦꯟ ꯃꯦꯂꯩꯒꯤ ꯄꯨꯟꯁꯤꯕꯨ ꯏꯖꯠ ꯇꯦꯝꯁꯤꯟꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯕꯗ ꯃꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯃꯦꯂꯩꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯅꯤꯡꯊꯦꯝꯕꯨ ꯃꯃꯥꯏ ꯃꯃꯤꯠꯈꯪꯗ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯦꯔꯣꯁꯤꯟ ꯈꯔ ꯄꯥꯏꯈꯠꯇꯨꯅ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯛꯈꯤ꯫ ꯑꯁ, ꯀꯔꯤꯅꯣ ꯅꯤꯡꯊꯦꯝ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ? ꯑꯩꯒꯤ ꯋꯥꯇꯥꯗ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯅꯪꯅ ꯑꯔꯪ ꯑꯔꯪ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ? ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯅꯣꯡꯂꯦꯟ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ꯫ ꯅꯪꯒ ꯅꯤꯡꯊꯦꯝꯒ ꯌꯥꯝꯅ ꯈꯦꯠꯅꯩꯌꯦ꯫ ꯑꯗꯨꯅ ꯑꯩꯅ ꯅꯤꯡꯊꯦꯝ ꯇꯣꯏꯅ ꯄꯜꯂꯤꯕꯅꯦ꯫ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯅꯤꯡꯊꯦꯝ ꯇꯣꯛꯈ꯭ꯔꯣ ꯌꯥꯗꯦꯌꯦ, ꯅꯤꯡꯊꯦꯝ ꯂꯥꯞꯈ꯭ꯔꯣ ꯌꯥꯗꯦꯌꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤ꯫ ꯑꯩ ꯁꯤꯔꯕꯁꯨ ꯅꯤꯡꯊꯦꯝꯕꯨ ꯄꯜꯂꯝꯒꯅꯤꯌꯦ꯫ ꯅꯪꯉꯣꯟꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯅ ꯌꯥꯝ ꯍꯦꯜꯂꯦ꯫ ꯅꯪꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯅꯤꯡꯊꯦꯝꯅ ꯎꯠꯂꯦ ꯑꯩꯉꯣꯟꯗ꯫ ꯅꯤꯡꯊꯦꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯀꯌా ꯑꯃ ꯁꯥꯗꯧꯅ ꯅꯪꯅ ꯎꯠꯂꯦ ꯑꯩꯉꯣꯟꯗ꯫ ꯑꯁꯨꯝꯅ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯃꯦꯂꯩꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡꯗꯨ ꯇꯥꯔꯝꯕꯗꯒꯤ ꯇꯝꯊꯤꯔꯕ ꯅꯣꯡꯂꯦꯟ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯃꯦꯂꯩꯕꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤ꯫ ꯃꯦꯂꯩꯒꯤ ꯄꯨꯟꯁꯤ ꯂꯦꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯥꯡꯈꯤ꯫
Jagoi sabi Melei matam adumaktada mikup adumaktada mai thaduna nunglena aroiba mikup oihanki jagoi sabi Meleigi. Melei bu mangkhre haiduna miyam pumbana hainaki miyam adu kairare thamoi soklaba ningthem jingnaba kayaga loinana hanki mayumda. Mayum yaurabada chamarak khallaba matung chahi kharagi matungda lakhi loibung khulenda angaubagi saktam lauduna laiba haiba angaubagi saktam asi lauduna lakhibani. Ahingi matam yausilaglabada hanagi warida imagi laije hogatlo ima icha mafamse thadokduna chengkhrase hogatlo imagi laije nangna tawibasibu karino imagi laije hogatlo imadi mangjaredana imagi laije nangbu hogatlo me imagi laije asumna machanupi laijingbu paiduna chingkhatli. Laibasu matang aduda setliba mafi maroldu segaiduna anoba fizol hongduna Meleigi khonjelda saklakliba isai adubu tari. Mamana kauriba ngangliba pumba tokthokduna laijing atopa mahaki khonjel amada saklakli isai. Singsil nangi artha lisingi sehektuna khanghalli nangi sehektuna nangse kanano pibiro aibo nangi nungsiba nungaira sangsarda pubiro aibuso karigi ubide aigi thamoibo karigi ubide aigi thamoibo. Isai adu tabada laibasu hik hik launa kaptuna nungthakta yengduna asumna hairare Melei nangbu nungsiba henmankhibana thajadraba oithokpa yararoidaba manglanama ngasi mangphaunarare ai angaubagi saktam luisanduna anauba fizol hongduna atopa mingthol hongdokduna leplare nangi malup ningthem nang namit pina yengo Melei jagoi sabi Melei. Asumna hikna kaptuna laiba laijingda onsinduna hairi. Laijingi oiba khonjel amata thoklakidre hikna kaptuna laijingsu mamabu khurumlari. Ima ai nangi nacha laijingne adubu aigi hakchangna laijing oirabasu aigi thawaidi jagoi sabi Melei ni ima ai jagoi sabi Melei gi hakchangne thawai ni ima nachabu ngakpiyo ima. Asumna mamagi akhang kanba minungsi chauba madubu mahakna wangna thangatuna nungsiba wahi kayaga loinana atopa khonjelda hairakli jagoi sabi Meleina. Aichu imabu yamna nungsi imabu nungsimanbana ai ngasi thawai mangba ngamda leirakpane ima aibu ningthemgi manakta leihanbiyo lemhoriba aigi punsi mate kharase ningthemgi makada leiduna anauba jagoi sabi Melei oihanbiyo ima ai jagoi sabi Melei ne ima ai nangbu yamna nungsi ima ai jagoi sabi Melei ne ima aigi awabagi matam loihanbiyo ima ai khangbagi pangal leitre khangba ngamdre ima ai kokse kaigadore ima ai jagoi sabi Melei ne ima amuk hana hanglagano aibu kanano ai jagoi sabi Melei ne ima. Pumnamak kapminaduna amata oina yanare pumnamakna yanaraba khangnaraba yetnaningai oidraba wafamsingduda ningthem laijing amadi sakhi amata oina yanaduna mafam adu thadokduna ahingduda chenki
ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯣꯏꯕꯨꯡ ꯈꯨꯂꯦꯟ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯈꯨꯟꯗ ꯂꯩꯗꯨꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩ ꯊꯣꯛꯂꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯨꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯈꯪꯂꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯩꯁꯤꯡꯂꯕ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩ ꯂꯥꯏꯖꯤꯡ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯁꯣꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯤꯡꯊꯦꯝ ꯍꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯄꯥꯟꯕꯅ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯛꯈꯪ ꯃꯅꯥ ꯄꯤꯔꯔꯦ꯫ ꯑꯁꯨꯝꯅ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩ ꯂꯥꯏꯖꯤꯡꯒꯤ ꯁꯩꯍꯦꯛ ꯁꯩꯗꯥ ꯖꯒꯣꯏ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯄꯦꯜꯂꯕꯗ ꯃꯤꯌꯥꯝ ꯈꯪꯅ ꯂꯥꯎꯊꯣꯛꯇꯨꯅ ꯑꯔꯣꯟꯕ ꯐꯣꯡꯉꯝꯈꯤꯗ꯭ꯔꯕ ꯏꯁꯩ ꯑꯗꯨꯕꯨꯅ ꯈꯨꯅꯨꯡ ꯏꯁꯩ ꯑꯣꯏꯅ ꯁꯛꯅꯈꯤ ꯂꯝꯗꯝ ꯑꯗꯨꯗ꯫ ꯏꯁꯩ ꯑꯗꯨꯕꯨ ꯋꯥꯐꯣꯡ ꯏꯁꯩ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯅꯁꯨ ꯏꯁꯩ ꯑꯗꯨꯕꯨ ꯁꯩꯁꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯅꯤꯡꯊꯧꯅ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯂꯩ ꯂꯥꯏꯖꯤꯡ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯁꯛꯇꯥꯛꯈꯤ꯫